Wangoi Assembly Constituency fauduna cheliba Imphal Turel mathakta sangadringaida tekhiba thong adu athuba matamda laukhatuna nauna saba hobiro haina Progressive Youth Club Mutum Phibou na lainga ki pungning chingsilakle Hiram asaga mari lainana pangthokpa paugi mifam amada club asagi General Secretary Thokchom Suras Maitaina Mamang thagi kuntra da thong tektuna mioi ama laikidabagi thodokado RD NPR Minister Waikham Chanasu Numit humni fawagi manungda inquiry tawduna mara laibising joirak pigani amadi tekraba thong asishu nauna sagani haina miyamda thazaba pirambane adubu ngasi numit 18 ni suraklaba fawba inquiry report adu miyam mangda thambasu udre aduga mara laibising nasu joirak pibagi paw tadre loinana tektuna laidiba thong asishu ngasi fawba laukhataba sina maram oiraga handaki ising ichaw aduda thongi nakalda laiba turel lairai kaya chenthakre Maram asina lainga ki mari lainaba singna hauzik turelgi imai hantaringai matam asida tektuna lairiba thong asi laukhatpiyo karigumba khunja singna haizariba wafam asi laingak na tabidaba tarabadi miyamgi oiba khongjangsu lakpa yai haina cheksinwa thamlakle Masina maram murakan turingi longnamban asi sum kaisila aga ani suba isaw lakpa matamdadi soidana mki longnamban kaiduna thingen kaiba haiba poto soidana mki lamdam masida ju thok kadra haiba se khoi gi thamoida chetna singnaba akiba amasu chauna lairi maram aduna mari lainaba laingangna hoje hojik lairiba thongti iba se karamba matamda lokhat pigadoino natraga na karamba matamda mamangda haibiramba thodok thoi ibn numir sida athuba matamda thonga si lokhalaga amuk saba haurani miyamda athuba matamda khusinnagani haina takpirambado athuba matam haiba se sahi kayana sagadoribno natragana tha kayana sagadoribno haibu wahangsima leijariba club ki maikei dagi hangjari masi club ki khakta natana lamdam sida laiba praja khudimaki wahangni